pabung desulak sege ima dan hangi ko ima sumaina lagi da basi da tarpun lak pe ima da kai phaubi kamai to kitang habiu kari noi le mam jaung khang de kari bu hai ga nu isa de ya bu ning isa de ya bu ri so re ji ke isa gi masak tu chu andre mi maga do ngi le anu ai ju yenge ju tu andre u do undra de pa andre Antaki landa hawai na pota oi khrama athauba singi mafamda ikai khumnaba ulachai sai pota phire Aduh kita lepi ya berapa? Sisi suara kita bisa tiap kita lepi. Dia kan dah ni bah. Suara tu pasok dia. Koi pabung di ming le phum tang hana habiu ai sa ge ming wai mera ba angom kaisam thong le jabani adu organization haibadi universal friendship organization gina secretary general oina le jabani nasi ekoina pangdok chariba se 1967 ge hona oja lusing puren ming oina hangacherabada rk manisnana hogdomba aikoi ge haibok sida langbun chara tamba haina karigi damakta akoina langbun chara tammi bono haibada aikoi ge langbun gi kumapani panba se sida mi kayana magi thoksabi daba magi damakta hailei kapiraktraba sing thoiding thadok piraktraba thawai mayamdo adugi mafamda aikoina kachabo oina hudok charmani adubo handaki sidi akhanna kuki terrorist ki landa thawai no pontha pigraba ningamdana lehidraba manghiba kaya su sigre hena lawriba thawai mayamdugi mafamda aikoina haisoi ipan thabagi thoramase pangdok chabani asigumba haisoi ipan thaba seista aikoina nijari badi karino haibda ngasai gi
ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯕꯥꯛꯁꯤꯗ ꯍꯜꯂꯛꯑꯀꯥꯟꯗ ꯇꯥꯏꯕꯪ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯀꯔꯝꯕ ꯂꯩꯕꯥꯛ ꯌꯥꯝꯅ ꯃꯅꯤꯡ ꯇꯝꯕ ꯌꯥꯝꯅ ꯆꯤꯛꯄ ꯏꯪꯕ ꯇꯞꯄ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯁꯦ ꯑꯃꯨꯛ ꯍꯜꯂꯛꯇꯅ ꯄꯥꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯗꯣ ꯃꯄꯨꯒꯤ ꯃꯐꯝꯗ ꯅꯤꯖꯔꯀꯥꯟꯗ ꯀꯧꯈꯠꯂꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯖꯕꯅꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯕ ꯂꯥꯟ ꯑꯁꯦ ꯀꯅꯥꯗꯒꯤ ꯍꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯈꯪꯅꯔꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛꯁꯤ ꯀꯨꯀꯤꯁꯤꯡꯅ ꯃꯣꯏꯒꯤ ꯑꯁꯤꯕ ꯃꯁꯥꯁꯤꯡ ꯃꯣꯛꯇ ꯂꯩꯕꯗꯨ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯨꯒꯤ ꯕꯣꯗꯤꯁꯤꯡꯗꯣ ꯃꯗꯨꯗꯤ ꯄꯤꯌꯨ ꯌꯥꯗꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯗꯣ ꯃꯣꯏꯒꯤ ꯕꯣꯗꯤꯁꯤꯡꯗꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯡꯗꯣ ꯃꯣꯏꯅ ꯐꯨꯝꯈ꯭ꯔꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯍꯦꯛ ꯄꯤꯔ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤꯁꯨ ꯃꯄꯥ ꯃꯆꯥ ꯑꯣꯏꯖꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯖꯔꯤꯕ ꯊꯋꯥꯏꯁꯤꯡꯗꯣ ꯂꯧꯔꯀꯥꯟꯗ ꯃꯣꯏꯁꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯖꯁꯅꯨ ꯑꯩꯈꯣꯏꯒꯤꯁꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯀꯨꯀꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯃꯔꯛꯇꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯍꯧꯖꯤꯛꯀꯤ ꯉꯁꯤꯒꯤ ꯂꯥꯡꯕꯟ ꯇꯔꯄꯣꯟ ꯍꯩꯁꯣꯟꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯒꯤ ꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏꯒꯤ UFOꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯤꯗ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯄꯣꯔꯠ ꯇꯧꯕꯤ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯏꯟꯚꯣꯜቭ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯪ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯟꯚꯣꯜቭ ꯇꯧꯕꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ UFOꯒꯤ ꯕ꯭ꯔꯥꯟꯁꯁꯤꯡꯁꯦ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯉꯥꯛꯇꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗ ꯇꯣꯔꯕꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ UFOꯒꯤ ꯁꯪꯂꯦꯟ ꯃꯩꯊꯥꯒꯤ ꯏꯕꯨꯙꯧ ꯃꯩꯊꯥꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯈꯨꯒꯥ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯌꯥꯏꯐꯀꯣꯟꯒꯤ ꯁꯪ ꯃꯩꯊꯥꯒꯤ ꯂꯣꯏꯅꯅ ꯃꯊꯪꯗ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁꯪꯗꯨꯁꯨ ꯃꯩꯊꯥꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ UFOꯒꯤꯗꯤ ꯉꯁꯥꯏꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯕ ꯉꯥꯛꯇꯅꯤꯅ ꯍꯧꯖꯤꯛ ꯊꯋꯥꯏꯁꯦ ꯁꯤꯕ ꯌꯥꯗꯕꯅꯤ나 ꯃꯣꯏꯅ ꯌꯥꯝꯅ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯖꯤꯅꯣꯁꯥꯏꯠ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯨꯝ ꯃꯩ ꯊꯥꯗꯅ ꯊꯋꯥꯏ ꯀꯌꯥ ꯍꯥꯠꯂꯤꯕꯁꯤꯡꯁꯦ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ UFOꯒꯤ ꯃꯤꯁꯤꯡꯁꯨ ꯃꯐꯝꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯁꯨ ꯂꯣꯀꯦꯜ ꯚꯣꯂꯟꯇꯤꯌꯔ ꯑꯃꯅ ꯍꯧꯖꯤꯛ ꯀꯟꯅ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯕꯨ ꯃꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯅꯔꯒ ꯄꯥꯕꯨꯡꯗꯁꯨ ꯂꯥꯛꯆꯒꯦ ꯏꯃꯥꯗ ꯍꯪꯒꯦꯀꯣ ꯏꯃꯥ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯕꯁꯤꯗ ꯇꯔꯄꯣꯟ ꯂꯥꯛꯄꯁꯤꯗ ꯏꯃꯥꯗ ꯀꯩ ꯐꯥꯎꯕꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯀꯔꯤꯅꯣ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯗ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ ꯏꯆꯥꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦ 이사도 우리의 소리라도 지리게나 이사기 masaktu su andre mi mga dong ilen anu ay ju yenge ju dum yandre udo undra de wow andre bar wari masaktu andre isado unaraga wari saba pame foto do ubudi pamde Romario salamdayda imada hairambo wari wari salamdayda sumari sungunuda leibako akhodi lang thabanda leiba aru mapana phone tauba haidai phone tawda mana baba phone thamo aduna aise aduna bazar da irang ama thoe haraga phone je thogabagi numit tang kuma panje asida adum phone je adum thamreba adu katang wari je ma adma hairambeba phone do thamo ba kanoda irang thoe ni bazar da haira ma je phone thamreba sije imada hairamboidora pabung hairamboidora problem mane hoy imada hoje sakada kai di hainingi penbaba kamaina thamningi dum tang kagi bari inda pende sakada isaduna hoy num kotak ta lok thopi ba yawe isado hapta numi baga tawgi thamire kari ma ga to na taraga dum mastin gang adum san bai dare matang sida hainingi sakagi mai kai da pende ba kari haige da no ju kham se si yam nuai te parents singi mai kai da ko yamna let oina haining bra natragana kai haini kidan haining bra aidi akoi manipur manung ni da ko moina tawung ngam di haise manung ni ka tawung ngam manipur manung ni tawung ngam thoi adu moina thawa adum sade ko somna ju haidare somgi ju adum akhoi leibase asisu adum thawa sabidre sarkar akhoi gi pali kai mau sabidre aduna sigi wari kari mo pen ma leitre pen sengai gari pali sarkar si sengai gari mayang gi wa tabidre pen haba mayang gi wa shi tabidre banga to ngi bu taraga lehen badu aguha manung gi natte dana pura open gi kano dani na tai do adu manga to ngi ta hali do
ꯑꯗꯨꯗꯗꯤ ꯀꯃꯥꯏꯅ ꯄꯦꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯇꯧꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯖ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯄꯦꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯁꯤꯕꯣꯛꯇ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯟ ꯑꯝꯇ ꯂꯧꯈꯠꯄ ꯉꯝꯗꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯕꯣꯔꯗꯔ ꯑꯝꯗ ꯆꯠꯂꯒ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤ나 ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯇꯝꯕꯤꯔꯛꯏ ꯑꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯣꯃꯥꯔꯤꯌꯣꯅ ꯐꯣꯟ ꯇꯧꯕꯤꯔꯝꯕꯁꯦ ꯄꯨꯡ ꯀꯌꯥꯒꯤ ꯑꯗꯥꯏꯗꯅꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯣꯟ ꯇꯧꯕꯤꯔꯝꯕꯁꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯈꯤꯇꯪ ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯐꯣꯟ ꯇꯧꯖꯕꯅꯦ ꯄꯥꯕꯨꯡꯅ ꯇꯧꯔꯨꯕꯅꯦꯕꯀꯣ ꯑꯩꯅ ꯇꯧꯖꯕꯅꯦ ꯑꯗꯣ ꯃꯥ ꯄꯥꯏꯗꯤ ꯄꯥꯏꯔꯛꯑꯦ ꯄꯥꯏꯔꯛꯑꯒꯁꯨ ꯃꯇꯝ ꯁꯥꯡꯅ ꯄꯤꯕꯤꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯕꯖꯥꯔꯗ ꯏꯔꯥꯡ ꯑꯃ ꯊꯣꯛꯏ ꯕꯕꯥ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ 3 मखाई ꯇꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯑꯦꯕ ꯐꯣꯟ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯔꯣꯃꯥꯔꯤꯌꯣꯗꯣ ꯅꯖꯔꯦꯠꯇ ꯇꯥꯔꯒ ꯂꯩꯍꯧꯔꯦ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯄꯥꯟꯈ꯭ꯔꯦ ꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯈꯨꯗꯛꯇꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯈꯣꯠꯇꯦ ꯁꯤꯗꯦ ꯑꯗꯣ माई बुलेट प्रूफ लेजबनी साबनी सूनुद लेर साबनी तूब खोप तब योट माई पासे ममानब पीरसे ममानब चंगमीनरुब ममानब फोन तौरपदी खंगपने पाबुंग वाइद थाजदब सुमान पाले खोले अइंगोंदा नुंगाइतबा अदे कई तौबा अमत लेते लेत्रिबा मरमदि कइनो इमा लेबाकिदमतनी ना खल्लगा मा कनो तौरसु हयेंगदि लखकनिना ना खनजै अदोरगसु सरकारी माइगैदगी अदगी फोर्स की माइगैदगी पुलिस की माइगैदगी मणिपुर गवर्नमेंट की माइगैदगी करीमता तौबिरक्तब खोबिरक्तब मरमदुना हप्ता अमा लेरगा पुखतलपददी अखोइसु सक उहंद्रे जेनिम्स की मोपतगी लोकथोप खोतोपा अमत इचासिंग नमत यंगंद्री मरमजे करिनोरगा यामना टोचर तौरगा ममित ना बॉडी दो उबदा यम फैमिली द नुंगाइरदब अमा ओइगदबदो ममित येट के अमा कोथोक पिरे हाय मबुक तलेन बिबा मफै तलेन बिबदगी कोनादी फोटो द लोय उरे अदो पेंदे सरकार सु पेंद्रगसु मोइना चिंगदना अमा तौहल्लगा सोमदना अमा तौबा तंपाक्तना लो लेहनबा चिंगदना लो लेहनदबा जुदि पामदे हुजिक मक तौबिसिसु खरा थुना नेना ताबा मफम मतममा पालंबदो माइना मागी मफमफमदा लेहननिंगी फैमिली के माइकैदगी सुमाइना वफम खरा फोंदोपेंबजे अदो अखोई माइकैदसु अखोइना हाइजनिंगबजे सेंगना हायगदि गवर्नमेंट से यारगदि थबक तौबा मतमदा चिंगदा अमा तमदा अमा हाइना तौबिगनो पुलप वन एडमिनिस्ट्रेशन दा तौबियोना सुमाइना हाइजनिंगे यारगदि थबक तौबा खुदिमक्ता पंधदना इरांग से याम थुना लोइसनबिना होनबियोना हाइजनिंगे